Delhi ki Lok Nayak J Prakash Narayan LNJPN Hospital da COVID-19 Omicron organic chingnaba patient tarani thoi admit tawkhri. Samagra Shiksha Secondary Manipur na sinduna konung mamangda leiba Manipur State Film Development Society MSFDS da State Level Kala Utsav 2021 pangthokre. Amadi Mijay Maitai bu Scheduled Tribe list chalhangadabani haiba dabi tawduna singzamai kaithel da Scheduled Tribe Demand Committee STD sina sinduna wakat mi form pakre. Miyamna government piba COVID-19 ki SOP sing ningtin angang na chatuna sathokpa matamda mask upiba sanitizer sizinabiba khutsa sengna toina hambiba amasung futaruki distance kangna chatpa haibasana kanglon sing asitung induna COVID-19 dagi ngak thokminasi loina chahitara nipan ki mathakta leiba miyoi singna COVID-19 vaccine soidina kapthopiu kurumjari Poni TV na pizaba nungthil gi Manipuri pau ping tabiri basingbu Jennifer Sarmana taram nokchari hauzik pau sandokna pizari Delhi ki Lok Nayak J Prakash Narayan LNJPN Hospital da COVID-19 Omicron organic chingnaba patient tarani thoi admit tawkhre hairi. Hospital asida ngarang Omicron na naba organic chingnaba miyoi nipan admit tawki. Ngasi Mari amaga makhata na admit tawki. Miyoi Mari asigi manungda ani di COVID-19 positive oikhre ani gi result ngairi. Marak asida laibak asida ngasi COVID-19 ki anauba case lising mapan chani tara taruk report tawkhre. Active case lot lising marfutara mapan chamapan hufutaruk tiyau. Hufutara taruk yaure haina Ministry of Health and Family Welfare na fongdokre. Miyoi chahum marfutara mathoi sikhibaga loinina sikhiba apunba masing lak mari lising hufutara chamatara mangai sure. Hau kiba pung kunmari asa miyoi lising nipan chatruk tara ni thoi laina asagi fagalakhi. Fagalakhiba maisang punna crore ahum lak nifu lising nifu mangaga chatruk hufutaruk sure hairi. Samagra Shiksha Secondary Manipur na sinduna konung mamangda leiba Manipur State Film Development Society MSFDS da State Level Kala Utsav 2021 pangthokre. Ngasigi thoram aduda Education S ki Commissioner M Hare Krishna IAS, Education S Director L Nandakumar IAS, Singlen Khomba Maitai ASPD RMSA amadi Fulen Maitai MCS na saruk yaki. Classical Dance National Award Fangkrabi Langmaidong Higher Secondary School gi Mahairoi Thongnazam Priya Bina amasung Indigenous Toys and Games da National Award Fangkraba Maran Singh Joy Jajobu thoram aduda ikai khumnaba utki ngasigi thoram aduda Education S ki Commissioner M Hare Krishna na haiki Kala Utsav asida national gi thakta mai paklaba Mahairoi Singbu taramna okli mahau yaungna hingba punsi ama oininglabadi misak adu kala haibatai Kanagumba miyoi ama wakal waraba matamda music taduna awaba pumna mak kokhanba ngami hainasu Hare Krishna na fongdoki Angangi level dadi loina shuna ba koina tamali science arts aina loina mak college ki level da orkan da segregate da oraga compartmentalize da orako matam sida matu chumdi haina akoi gi anuwa national education policy da su thami ba hana gi mayam na ju khangna raba compartmentalize da biganu science arts strictly compartmentalized da wasi tawi mauta choice based credit system aina da oraga apa subject khalaga tamchanu aina haibase aduna Sida overall growth pamta radi masagi brain ki side ani mature na chatba tarkale brain ki side ani mature na chatba aise creativity su analytics thinking chu ani mak chatba arts ka science ka ani punna tu na chatmina sintangai phadana tarkale Mijay Maitai bu Scheduled Tribe list chalhangadabani haiba dabi tawduna singzamai kaithel da Scheduled Tribe Demand Committee STD sina sinduna wakat mi form phomkre STDC ki General Secretary A Boken Razit na haiki Mijay Maitai haiba furuk asi ngasiri mapalamdagi changsilakpa mitop singna yot kiba yabagi akiba lairokliba asida furuk asigi chaba safeguard ama thirakpada ST list chanba asna oiri amasung Mitop singna lam laiba yahandaba amadi permanent resident oiba yahandaba haiba ngaklau sing piriba ST category on bagi tangai fadaba lakli Maram asna ST Demand Committee na lamdam asigi yalhomi sing kanjanaba changsilakli ba khongjang asigi saruk ama oina
ngasi Singjamai Bazarda sit-in protest pangthokpani haiki. Ngasi protest aduda no ST no vote, we demand ST status, Mijay Maitai ST list chalhanaba recommendation thagadabani haiba placard kayasu paiki. Ngasi International Day of Persons with Disabilities ki thoram Society for Disabled Care Hiangthang amadi Nauria Pakanglakpa Block Congress Committee na sinduna Mekola Bazarda laiba Soraisam Manauton gi yumda pangthokre. Thoram aduda Nauria Pakanglakpa Block Congress Committee ki General Secretary Huidrom Laisembana thoram mapu amadi Society for Disabled Care gi Advisor Thokchom Sana Zawbana akanaba mitung oina saruk yaki. Nauria Pakanglakpa Kendra gi intending candidate oiba Dr. Soraisam Manautona thoram aduda haiki Pokpadagi masagi phibam miyam ga mimana drabasing asi masagi tawfam thokpa mathau tawduna leiri aduga normal oina poklaga khunai asigi mangnaba tawriba mahik kaya dagi jackson minaba mathau tai ngasigi thoram aduda mari leinana disable oidaba miyoi humfuda Dr. Manautona kambal yauna khudol pot kaya piduna pukning thogatki Dubutai bung siamba mapuna kanaan masayam na phana pohlei kanaan masayam na phattana dumpui kanaan mamit tanga ga polei kanaan mana tadana polei sumaina tai bung siamba mapuna magi tongan ba ishorgi mai thoksi lai ba tare adugi matungina ikoi si malem sida ikoi gi sangsar se khundar ni ishorna silapa thogdang de khoi yam nari bani ishorna silibana bidada khoi chatli bani khoi ninghan na ningai macha kasulete henen cha thiri badi aikoi miyoi mitau kaimta soidaba chang soinai daba chang gi kaya amta soidaba mayam amana lambi lamjau da yumda office da aran bu mayam am tawraga phattaba tawri sinena nucha thingai ni International Day of Persons with Disabilities Kamari Lainana Kundrapam ACG BJP intending candidate Dr. Khetrimayum Kala Singna Kendra Asigi Miyam Gamanadraba Disabled Oidaba Mio Yankaida Samtugi Blanket Kudol Taukri Kundrapam Gram Panchayat ki Pradhan Abuzam Ibochau Senior Citizen Society Kundrapam ACG President Khangemam Rajendra Singh Health Workers Association Kundrapam ACG President Dr. Maibam Agni Singh Kundrapam Gram Panchayat ki member Wangkhamayum Purnima Asa Worker Amadi Senior Citizen Kayana Saruk Yakiba Thoram Aduda Dr. Kalana Kundrapam Kendrada blood pressure wang badagi stroke tauba amadi diabetes tagi awaba taraba mio yamna laire maram aduna miyamna darkar laiba hidak sing chabi duna stroke amadi atai anaba singdagi ngakthokna ba hotna minasi haiki miyang ga mima nadraba mio sing asibu matam chupada mateng pangbiba afaba chinjak pizabiba amadi masamau fona thabiba asi aikhogi ithau oibaga loinana Makoibu aikhogi irakta tilhanduna lausing hena lainaba amadi wakhal nungaina hingba ngamnaba hotna minasi hainasu Dr. Kalana Fongdoki Ngasi Nongren Chingnung Kho Gram Panchayat ki Pradhan Mayang Lamam Bilasni Debina Sinduna Gram Panchayat asigi praja singi damak free medical camp COVID vaccination program Weavers card amadi e-shram card gen thokpana chingba thoram kaya Nongpo Kakchingi community hall da pangthokre Thoram adu Gram Panchayat asigi miyoi sing amadi VLF ki member sing na saruk yaduna Imphal East ki medical officer ga loinana mai pakna pangthokki Tara mangarak suba chongthu chanu kiloikom triennial convention haiba thoram ama more de leiba Langkim hotel ki conference hall da ngarang pangthokre Thoram adu da BJP ST Morcha Manipur state ki vice president J Khongsaina athoiba mitunglen oiki Tongan ba masak nai ba miyoi kayasu saruk yaki Thoram aduda chongthu ningol chani rom ga jaklen amasu chaminaki amadi ahal oiraba singdasu khudol potsing piduna ikai khumnaki Thoram asiga mari lainana J Khongsaina chongthu ningol kaya district ase lairakpa asida nungaiba fongdoki makhatana chongthu ningol singi yaifana ba khongthang kaya ama paikhatna ba wafam su mahakna fongdoki Hauzik Paugi merak thakna atin break amatang nominasi Tapta Institute of Fusion Music Taiphumgi Makhada Taptagi Sai Khaktada Yumpham Hoiba The Voice of Taiphum Haina Mingthonba Singing Talent Hunt 4.0 Lakliba December gi tang kungamari Sok lising ani ga kungamathoi irai numittagi pangthokpa hauzaragani
Episode 9 Sathega Fusion Music Competition asigi winner amadi first second runner up singda pigadaba khudung sava singdi Free the isai semba record changba amadi tapta musical concert ta rotation naina sarugyahanba asina singbani akupa marol gidamak 9362109942 natraga 6009166130 da pau fobiu organized by Tapta Ven Music and Tapta Fan Club. Break imatung taram nokchari makhataba pau pizari East Ram card gen thoktuna lever kaya da kana ba pikre ngasi Imphal East ki khurai thangjam lekai lai awangba community hall da wangkhai kendragi intending candidate thangjam aruna sponsor tawduna mioi chahum lomda East Ram card gen thokhi Hiram asiga mari lainana thangjam arungi youth committee ki joint secretary Moirangthem Bizena haiki leverer singna thabak suringai matamda laitaba yaurakpada lupa lak ani amadi Asok apan nang badagi thabak suba ngamdaba mioi singda lupa lak amagi senfam piriba East Ram scheme gi kanaba asi wangkhai kendragi intending candidate oriba TS Arun Kumar gi mityang makhada lairaba simi singda fanghanaba hotnabani हाइबदी मोइगी पेंसिल की ओरो अमागी ओरो अदुगी अदुगा दिमनि लेद्रा दुगा हारिबा अखोइगी इसिनाउ सिंगिसिना बेनिफिट खांगकदै जते ते मागी हजिक लैरिबा फी साबा अदगी हैंडलूमगी बेम्बूगी यामना स्कीम मयाम लम लेख्रेसि इस्लाम सि मखादा अदुगा स्कीम सिंगसिदा मोइ अप्लाई तौबा हे यागनि सिदा यूएएन नंबर नामा यावरि मसिदा सिदा अप्लाई तौरागा मागी कानाबा स्कीम मयाम सु बेनिफिट लै दुगा हाइजगदबा मना मसिगी अखोइगी 2 लाख की हालदि मागी नॉमिनीना अखोइगी सारिबा हुजिकी होल्डर कार्ड होल्डर्स की नॉमिनीना 2 लाख पगी मसाजे अखोइगी लैगिदबा यावबा थोपा अदुकुम दसु 2 लाख की बेनिफिट लै अदु इंश्योरेंस कवर तवि सिदासु अदुम अदु ngasi अखोइना पांथोकजबे प्रोग्राम असिना अखोइगी अखै केंद्र सिबो कनहौदबा यादे हाइबगी नमादा फुचररिबा अखोइगी इंटेंडिंग अखोइगी म्यामगी तकारुन थांजम्बु थांजमना स्पॉन्सरशिप मखादा पांथोकजबे प्रोग्राम Mapitel Dam Affected Headman Chiefs and Elders Organization na December ki tang ahum amasung mari da pung nifu nipan gi Imphal ukhul amasung kamjong lambi da ban tawgani haina tawramba adu lenga na thajaba pibadagi handokre Organization asna hairi Mapitel Dam na sokhalaba apunba imungi chada nifu gi lenga na livelihood package pidana leibagi mayokta lambi bangi khongjang jangsinaba lauthoki ba adu Organization asiga sarkar ga mamangda yanaki ba wafam sing thabak to onthok lagani haina thajaba pirakpadagi khongjang handoknaba firep laurakpani All Manipur College Teachers Association AMCTA gi General Secretary Dr. M Ibom Cha Singh na thadorokpa cherol amada college oza sing na strike tawba laite haikre Serol asna hai oza sing masa gi mathau pangthokli amasung college ke academic atmosphere akai balaite Maram asna oza singbu lana ukhiba yaba wahai season aduna maikai khuding maktagi statement thokpi dana ba hairi Marak asna ngarang AMCTA gi secretariat ki athuba mifam ama famduna taret suba UGC pay revision ga mari laina accountant general query gi clarification pina bagi damag hauzik Manipur sarkar na hotnariba amadi Manipur gi leibak miyam na college oza singda khalakpa yaba wakhal singi matang da khanakri Mifam aduna Education Minister na AMCTA dat pirakhiba assurance set na thajaba thambaga loinana lagliba December ki tang tara fawbagi manungda Accountant General query gi clarification thokpiduna college oza sing iterate suba UGC pay gi issue asi loisilagani haibasi AMCTA na thajaba thamli hairi Laimakhongda leiba yankhai terate suba Mountain Division gi garrison manungda ngarang ayuk pung 3:15 rom taba matamda Personal ama siduna leiram lei hari Madhya Pradesh ki Mota dagi Lokesh chahi kunmathoi kauba army personnel asi observation flight ki rear post nongmai panbadagi soktun leiramba thengnaki baga loinena manakta maha ki service rifle su leiramba thengnaki hari Mioi asi Agartala da leiba 246 feet regiment ki personnel ni hozikna leimakhongda duty taduna leibani hari Ngasi Imphal da fongba pauche singi maru ebe pau khara yengminasi Sangai Express Omicron variant ahadba oina Karnataka da case ani thengnare IOCL gi Imphal office hongkina bagi wafam thoklakle Nambul gi water quality monitoring station
Sel kaithokraga school di saramdre. Poknafam. Omicron India Yorakle Karnataka da ani positive oide. Chakamari panba gari singda mayek isinba card sing napsin bana achauba chamam naba pokhale. Loktak ta taliba turel singda water monitoring station sing thamlagani. Radha Kishore. Agenda laitaba BJP dagi miyam na cheksin na lainaba honasi. Tilotama. Naharol gi thaudang. Southeast Asian region da ahanba oinya India da Omicron gi case ani confirm tokre. Harvard School gi mahiroi khara positive oirakpadagi numit humni school thingjankre. BJP na luchingba sarkar lakpadagi Manipur da santi leire miyamna yaifana bagidamakta laingak asina lepli. Chief Minister Law and Order gi fivum fagatle hairaga karigi district area stations lokthok tribano tilotama. Huyen Lampau RK Imo amasung yamthong haukip ki mathakta disqualification gi thabak lokhatle. Assembly Secretary na notice issue tawkre. Ya school AC khagnatana Manipur da awonba pura khangani. Bikramjit Orissa government na hawker sing gi scheme ama lauthok. Hozik aroi beda maru ebe pau amuk hana pizari. J. Prakash Narayan LNJPN Hospital da COVID-19 Omicron oigani jingnaba patient taranithoi admit jawkri. Samagra Shiksha Secondary Manipur na sinduna konung mamangda laiba Manipur State Film Development Society MSFDS da State Level Kala Utsav 2021 pangthokre. Amadi Mitai Maitai bu Schedule Tribe list chalhan gadabani haibat dabi tauduna singzamai kaichalda Schedule Tribe Demand Committee ASTDC na sinduna wakat mi from Pamkre. Ngasigi oinadi Pony TV na pizza ban tilgi Manipuri pau mayeng tabi di basingbu amkana kurumzari.